Hello everyone, welcome back to our channel. Mayam ngasi vlog sidi akhoi family vacation chatpagine Goa da adu akhoi se year end da plan tawrambane do unavoidable situation kha leibadagi akhoi se handaki kanyo sida October gi first week chida oina chatle dudi mayam su amuk meeting tamine sina metro chatkhibainewa khoigi gate sidagi dum metro tongyar metro station si manakta le Anya ibani su changasi koni le hoktar mayam akhoi hoji airport ta yaure terminal 2 se am phajarame khoi husband budi mamang chatle ba ko terminal 2 se idi am ta satri ba one day dum sat parina 2 se phajarame aduga khoi se boarding time se almost matam leitra bane ba pungam khatang ngare ba flight pai ga ba aduga ne ba yauri se aduda queue da leiramba nupi am ga nupa am ga da koi haijare moi request tawdo yarak padagi akhoi su kaino tore yam nungaire chano binyang gese udre nathan chala ke hara Goa da mathan pai gi dore yam phazai video luxury ba isina gata gata ni e chano pi ga po basida sida yam ko mine terminal wa da yam sin man yam ing law na mi ga kanam pa lei ta bai ta tau dra fazai kaino Esther gi friend man ang ta lit le mi si ba akhoi do mayam flight delay tawgre khoi di nangaroi 5 o'clock kine laga 5:45 rame atugi mo khoi se photo kai nambam ngak lai anya se am phajadra mana poliba hairbells se Tata Christina an firak pani yenga hayeng harau doini se khong ka se am sibani am se khobi da lo tho se wow khoba zamni ma di video nam ge ga ya dinga si shau yam lan Tazale da si back se 또 항비들만 좀 나간데 하나 타질라 좀 나간데 get 항암 돼도 엄수 333 EF 손도 Anya flight manung yaure mayam excited oigre ma the second time flight tung mane sis ka mi myam jo queue da lai koi na ngang yaw bane na koi na koi to ka pa isom na kan da guidelines ka ma lo thoye si da safe travel ge guidelines ka mo pa jo pa रिसर्चनो शीघ्र अपने साथ लाए सामान को भी सामान का शेयर सामने कुर्सी flight pack kan pasu haure tu me mai ko tum jang akong ma ta noi mai yo sit bel ka phai ai ngon da lo san na phai nya ga ma tai sabi yo
ꯍꯧꯖꯤꯛꯇ ꯒꯋꯥ ꯑꯦꯌꯔꯄꯣꯔꯠ ꯌꯧꯕꯗ ꯉꯥꯏꯔꯤ ꯄꯨꯡ 7:30 ꯇꯥꯔꯦ ꯑꯩꯈꯣꯏ ꯆꯥꯊꯣꯏꯕꯤꯗꯤ ꯅꯨꯡꯉꯥꯏꯕꯅꯦ ꯐ꯭ꯂꯥꯏꯠ ꯇꯣꯡꯕꯗ ꯑꯗꯨꯝ ꯍꯧꯕꯗꯩ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯨꯝꯃꯤ ꯑꯉꯥꯡ ꯑꯇꯣꯞꯄꯒꯤ ꯇꯥꯏꯞꯇ ꯀꯞꯄ ꯈꯣꯠꯄ ꯑꯝꯇ ꯂꯩꯇꯦ ꯃꯣꯏꯒꯤ ꯒꯋꯥꯒꯤ ꯐꯦꯃꯁ ꯇꯨꯔꯤꯁ ꯁ꯭ꯄꯣꯠꯁꯤꯡ ꯃꯌꯥꯝ ꯑꯣꯏ ꯃꯥꯅ ꯁꯤꯗ ꯃꯣꯏ ꯊꯦꯠꯇꯣꯛꯏ ꯃꯌꯥꯝꯁꯦ ꯀꯥꯟꯅꯩ ꯑꯃꯔꯣꯝꯗ ꯊꯣꯡꯅꯥꯎꯒꯤ ꯁꯦꯞꯇꯅꯤ ꯊꯣꯡꯅꯥꯎꯗ ꯌꯦꯡꯊꯣꯔꯛꯄꯩ ꯇꯥꯏꯞꯇ ꯀꯥꯟꯅꯗ꯭ꯔꯣ ꯑꯃꯔꯣꯝꯗ ꯍꯥꯏꯗꯤ ꯀꯥꯏ ꯀꯥꯏꯗ ꯀꯣꯏ ꯆꯠꯀꯅꯤ ꯍꯥꯏꯗꯣ ꯁꯤꯗ ꯂꯣꯏ ꯊꯦꯠꯇꯣꯛꯑ ꯊꯝꯃꯦꯅ ꯁꯤꯅꯦ ꯑꯩ ꯆꯠꯅꯤꯡꯉꯤꯁꯦ ꯁꯤ ꯀꯣꯛꯅꯗ꯭ꯔꯣꯁꯦ ꯁꯤꯗ ꯐꯣꯇꯣ ꯅꯝꯕ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯗꯣꯗꯣ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯇꯨꯝꯃꯤ ꯃꯤ ꯉꯥꯡꯉꯩ ꯇꯥꯁꯦ ꯀꯩꯝ ꯇꯥꯕꯤꯕꯖꯥꯠ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯦꯀꯦꯖ ꯀ꯭ꯂꯦꯝ ꯇꯧꯕꯒꯤ ꯉꯥꯏꯔꯤ ꯑꯅꯤꯌꯥꯅ ꯐꯖꯅ ꯇꯨꯝꯃꯤ ꯃꯤ ꯃꯌꯥꯝ ꯂꯥꯡꯉꯤꯒꯁꯦ ꯀꯩꯝ ꯃꯋꯥ ꯂꯧꯕꯖꯥꯠ ꯅꯠꯇꯦ ꯁ꯭ꯂꯤꯞꯄꯤꯡ ꯀ꯭ꯋꯤꯟ ꯇꯥꯔꯦ ꯐꯥꯏꯅꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯕꯦꯛ ꯂꯥꯛꯑꯦ ꯑꯃ ꯌꯧꯔꯛꯑꯦ ꯑꯃ ꯌꯧꯔꯛꯇ꯭ꯔꯤ ꯃꯤ ꯃꯌꯥꯝ ꯑꯉꯥꯡꯅ ꯃꯔꯣꯟ ꯑꯃ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯦꯛꯁꯤ ꯇꯣꯡꯉꯒ ꯀꯩꯅꯣꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯂꯩꯐꯝꯗ ꯑꯃꯨꯛ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯂꯩꯗꯣꯏꯕ Airbnbꯗꯣ ꯁꯤꯗ ꯂꯩꯔꯦ ꯃꯣꯏ ꯑꯗꯨꯝ ꯁꯣꯁꯥꯏꯇꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯐ꯭ꯂꯦꯠꯇ ꯂꯩꯕꯗꯣ ꯆꯞ ꯃꯥꯟꯅꯅ ꯃꯣꯏꯅ ꯁꯤꯗ Airbnbꯒꯤ ꯑꯣꯏꯅ ꯁꯟꯗꯣꯛꯄꯗꯨꯅꯦ ꯁꯤꯒꯤ ꯐ꯭ꯂꯦꯠꯁꯤꯗ ꯂꯩꯗꯣꯏꯅꯦ ꯑꯗꯨꯗꯤ ꯆꯪꯉꯁꯤ ꯃꯅꯨꯡꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯣ ꯌꯦꯡꯉꯁꯤ ꯑꯅꯤꯌꯥꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯦ ꯍꯧꯖꯤꯛꯇ ꯍꯧꯒꯠꯇ ꯉꯥꯏꯅꯦ ꯕꯦꯡꯒ꯭ꯂꯣꯔꯗꯩ ꯇꯨꯝꯃ ꯂꯥꯛꯑ ꯃꯥ ꯒꯋꯥꯗ ꯃꯤꯀꯞ ꯊꯣꯛꯑꯦ ꯒꯋꯥ ꯌꯧꯔꯀꯥꯟꯗ ꯆꯥꯈ꯭ꯔꯕ ꯑꯩꯈꯣꯏ ꯆꯪꯉꯦ ꯁꯨꯃꯥꯏꯅ ꯆꯪꯉꯛꯑ ꯂꯤꯐꯇ ꯆꯪꯈ꯭ꯔꯦ ꯐ꯭ꯂꯣꯔ ꯀꯌꯥ ꯁꯨꯕꯗꯅꯣꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒ ꯆꯞ ꯃꯥꯟꯅꯩꯗ ꯑꯗꯨꯗ ꯃꯣꯏꯅ Airbnb ꯑꯣꯟꯊꯣꯛꯄ ꯋꯥꯅꯦꯕ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯣꯏꯕꯒꯤ 6th ꯐ꯭ꯂꯣꯔꯗꯅꯦ ꯑꯩꯈꯣꯏꯁꯤꯅ ꯑꯩꯈꯣই ꯏꯁꯥꯅ ꯁꯦꯜꯐ ꯆꯦꯛ ꯏꯟ ꯇꯧꯗꯣꯏꯅꯦꯕ ꯒꯦꯠꯇꯕꯨꯗꯤ ꯃꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯦꯛ ꯏꯟ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯣꯏꯒꯤ ꯑꯣꯅꯔꯗꯨꯅ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯆꯦꯛ ꯏꯟ ꯇꯧꯍꯟꯕ ꯀꯥꯁꯦ ꯁꯦꯜꯐ ꯆꯦꯛ ꯏꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦ ꯁꯣꯁꯦ ꯁꯤ ꯊꯅꯝꯗꯣꯏꯅꯦ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗ ꯁꯦꯜꯐ ꯆꯦꯛ ꯏꯟ ꯍꯥꯏꯕꯁꯤꯗ ꯍꯥꯏꯐꯦꯠ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯁꯣꯝꯗꯁꯨ ꯔꯨꯝ ꯑꯃ ꯊꯪꯅꯕ ꯑꯃ ꯂꯩ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯗꯨꯝ ꯁꯤ ꯇꯧꯔꯒ ꯁꯣꯁꯦ ꯑꯗꯨꯝ ꯄꯥꯁꯋꯥꯔꯗꯁꯦ ꯃꯄꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯑꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅꯁꯨ ꯅꯨꯡꯉꯥꯏꯗꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ Airbnbꯁꯤꯒꯤ ꯔꯨꯝꯁꯦ ꯑꯩ ꯇꯨꯔ ꯇꯧꯔꯛꯀꯦꯀꯣ ꯁꯤ ꯄꯨꯔꯥ ꯑꯗꯨꯝ ꯐ꯭ꯂꯦꯠ ꯑꯩꯈꯣꯏꯅ ꯁꯣꯁꯥꯏꯇꯤ ꯃꯅꯨꯡ ꯂꯩꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯗ ꯃꯣꯏꯅ ꯁꯤꯗꯅ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯣꯏꯕꯒꯤ Airbnb ꯑꯣꯏꯅ ꯌꯥꯝ ꯁꯥꯡꯗꯣꯛꯄ ꯍꯟꯗꯛꯇꯤ ꯍꯣꯇꯦꯜꯗ ꯂꯩꯇ꯭ꯔꯦ ꯊꯣꯡꯉ ꯈꯣꯠꯂꯒ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯤ ꯐꯤꯁꯀꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯆꯥꯅꯤꯡꯕꯗꯣ ꯒꯋꯥ ꯂꯥꯛꯑꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯆꯥꯁꯤꯅ ꯀꯤꯆꯟꯁꯨ ꯂꯩꯖꯔꯕꯅꯤꯅ ꯑꯩꯅ ꯊꯣꯡ ꯈꯣꯠꯇꯅ ꯇꯧꯕ ꯌꯥꯔꯦꯅ ꯑꯗꯨꯒꯤꯅꯤ ꯃꯣꯏ ꯃꯥꯏꯀ꯭ꯔꯣꯋꯦꯞ ꯄꯤꯔꯝꯃꯦ ꯁꯤꯗ ꯑꯗꯩ ꯏꯟꯗꯛꯁꯟ ꯂꯩꯔꯦ ꯑꯗꯩ ꯆꯥ ꯂꯣꯟꯅꯕ ꯃꯣꯏ ꯑꯗꯨꯝ ꯋꯦꯜꯀꯝ ꯀꯤꯠꯁ ꯑꯗꯨꯝ ꯄꯤꯔꯝꯃꯦ ꯂꯣꯏ ꯂꯩꯔꯦ ꯁꯤꯗꯤ ꯇꯟ ꯍꯧꯔ ꯆꯥꯒꯦꯕ ꯈꯣꯠꯀꯦꯕ ꯆꯥꯛ ꯊꯣꯡꯒꯦꯕ ꯂꯣꯏ ꯌꯥꯔꯦ ꯀꯞ ꯄ꯭ꯂꯦꯠ ꯂꯣꯏ ꯁꯨꯅꯕ ꯂꯩꯔꯝꯃꯦ ꯑꯗꯩ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯑꯗꯩ ꯈꯥꯡ ꯇꯋꯥ ꯑꯗꯩ ꯆꯥ ꯂꯣꯟꯅꯕ ꯂꯣꯏ ꯂꯩꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯤ ꯑꯗꯩ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯨꯔꯕꯅꯦꯕ ꯅꯨꯡꯗꯥꯡꯗꯒ ꯌꯧꯔꯛꯑꯒ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯂꯩꯒꯗ꯭ꯔꯥꯅ ꯍꯦꯛꯇ ꯚꯤꯝꯗꯩ ꯀꯩꯗꯩ ꯂꯣꯏ ꯂꯩꯔꯝꯃꯦ ꯀꯣꯟ ꯐꯦꯡꯅꯕꯗꯩ ꯀꯩꯗꯒꯤ ꯑꯗꯨꯝ ꯌꯥꯏ ꯃꯣꯏꯁꯦ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯗꯩ ꯐꯤ ꯐꯧꯅꯕ ꯂꯣꯏ ꯂꯩꯔꯦ ꯋꯥꯁꯤꯡ ꯃꯦꯆꯤꯟꯁꯨ ꯄꯤꯔꯝꯃꯦ ꯑꯩꯈꯣꯏꯁꯤ ꯋꯤꯛ ꯑꯃꯒꯤ ꯚꯦꯀꯦꯁꯟ ꯂꯥꯛꯄꯅꯦ ꯑꯗꯣ ꯅꯨꯃꯤꯠ ꯀꯩꯅꯣꯗ ꯁꯤꯗ ꯂꯣꯏꯅꯃꯛꯇꯤ ꯂꯩꯔꯣꯏꯕ ꯑꯇꯣꯞꯄ Airbnb ꯑꯃꯁꯨ ꯈꯔ ꯄꯨꯔꯥ ꯕꯤꯆꯀ ꯀꯩꯅꯣ ꯃꯅꯨꯡ ꯕꯤꯆ ꯃꯄꯥꯟꯗ ꯂꯩꯕ ꯑꯗꯨꯗꯁꯨ ꯕꯨꯛ ꯇꯧꯋꯤ ꯑꯗꯨꯗ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯗꯣꯏꯅꯤ ꯁꯤꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯐꯤ ꯌꯥꯟꯅꯕ ꯂꯣꯏ ꯂꯩꯔꯦ ꯁꯤꯗ ꯍꯦꯡꯒꯔ ꯇꯤꯁꯨ ꯄꯦꯄꯔ ꯐ꯭ꯔꯤꯖꯁꯨ ꯄꯤꯔꯝꯃꯦ
ꯃꯁꯥ ꯅꯥꯟꯅ ꯂꯣꯏ ꯊꯅꯝꯃꯤꯗ ꯃꯩꯒꯨꯝꯕ ꯃꯨꯠꯈ꯭ꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯅꯕꯁꯨ ꯊꯅꯝꯃꯦ ꯇꯣꯔꯆ ꯀꯩꯀꯩ ꯃꯩ ꯊꯥꯅꯕ ꯑꯗꯩ ꯁꯤꯁꯤꯅ ꯃꯣꯏꯒꯤ ꯁꯤ ꯃꯅꯨꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯛ ꯊꯣꯡꯖꯔꯣꯏꯒꯦ ꯍꯥꯏꯔꯗꯤ ꯑꯣꯔꯗꯔ ꯇꯧꯔꯒ ꯂꯟꯆ ꯗꯤꯅꯔ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏ ꯆꯥꯕ ꯌꯥꯏꯑꯕ ꯑꯗꯨꯗꯨꯒꯤ ꯃꯦꯅꯨꯁꯨ ꯊꯝꯕꯤꯔꯝꯃꯦ ꯇꯤꯚꯤ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯤ ꯁꯣꯐꯥ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯁꯤꯅ ꯁꯨꯃꯥꯏꯅ ꯆꯤꯡꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯐꯝꯅꯕꯩꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯆꯤꯡꯁꯤꯟꯈꯤꯅꯕꯒꯤ ꯁ꯭ꯄꯦꯁ ꯌꯥꯝ ꯀꯜꯍꯟꯗꯕꯩ ꯋꯥꯅꯤꯗ ꯑꯗꯨꯒ ꯁꯤꯒꯤ ꯁꯣꯐꯥꯁꯦ ꯁꯤꯁꯤꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯑꯕ ꯃꯣꯏꯁꯦ ꯐꯃꯨꯡ ꯑꯣꯟꯊꯣꯛꯄ ꯌꯥꯏꯑꯕ ꯁꯨꯃꯥꯏꯅ ꯆꯤꯡꯊꯣꯛꯑꯀꯥꯟꯗ ꯁꯤꯒꯤ ꯀꯨꯁꯟꯁꯦ 2 ꯁꯨꯕꯅꯦꯕ ꯁꯤ ꯑꯃ ꯊꯥꯗꯔ ꯁꯨꯝ ꯑꯩꯈꯣꯏꯅ ꯇꯤꯚꯤ ꯌꯦꯡꯕꯒꯨꯝꯕꯗ ꯑꯉꯥꯡ ꯊꯥꯗꯣꯛꯑꯒ ꯁꯥꯟꯅꯍꯟꯕꯩꯁꯨ ꯑꯗꯨꯝ ꯌꯥꯔꯦꯗꯅ ꯁꯤꯅ ꯈꯔ ꯆꯥꯎꯔꯕꯅꯤꯅ ꯑꯦꯁ ꯑꯩꯁꯦ ꯈꯤꯇꯪ ꯃꯄꯥ ꯆꯥꯟꯅꯗ꯭ꯔꯦ ꯁꯤꯗ ꯋꯤꯟꯗꯣ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯁꯤꯁꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯑꯣꯏꯔꯤꯕꯩꯅꯤꯅꯅꯦ ꯋꯤꯟꯗꯣ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯕꯜb ꯀꯩꯅꯣꯁꯦ ꯃꯣꯏꯁꯦ ꯌꯥꯝ ꯆꯥꯎꯅ ꯍꯥꯞꯄꯦ ꯃꯊꯛ ꯃꯈꯥ ꯊꯣꯛꯅ ꯀꯩꯅꯣꯁꯦ ꯂꯣꯟꯕꯤ ꯑꯗꯣ ꯚ꯭ꯌꯨ ꯃꯈꯥꯒꯤꯁꯤꯁꯨ ꯐꯖꯩ ꯁ꯭ꯋꯥꯏꯗꯗꯤ ꯁꯣꯁꯥꯏꯇꯤꯁꯦ ꯃꯣꯏ Airbnb ꯑꯣꯏꯅ ꯂꯣꯏ ꯁꯟꯗꯣꯛꯑꯦ ꯑꯅꯤꯌꯥꯁꯦ ꯃꯤꯀꯞ ꯊꯣꯛꯑꯕꯅꯦ ꯅꯪ ꯋꯥꯗ꯭ꯔꯤꯕꯣ ꯑꯉꯥꯡꯁꯦ ꯋꯥꯔꯦ ꯄꯩꯔꯦ ꯎꯄꯨꯁꯨ ꯂꯩꯔꯦ ꯃꯣꯏ ꯑꯦꯛꯁꯇ꯭ꯔꯥ ꯕ꯭ꯂꯥꯡꯀꯦꯠ ꯑꯗꯩ ꯕꯦꯠꯁꯤꯠꯁꯨ ꯂꯣꯏ ꯄꯤꯔꯝꯃꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯈꯔ ꯀꯨꯏꯅ ꯂꯩꯒꯗꯕꯅꯤꯅꯀꯣ ꯌꯥꯏꯗ ꯑꯗꯨꯝ ꯕꯦꯠꯁꯤꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯁꯤꯗꯁꯨ ꯍꯣꯜꯗꯁꯨ ꯑꯃ ꯌꯥꯎꯔꯦ ꯁꯤ ꯋꯤꯟꯗꯣ ꯆꯥꯎꯅ ꯌꯥꯎꯕꯁꯦ ꯁꯤ ꯑꯩꯈꯣꯏ ꯕꯦꯠꯔꯨꯝꯒꯤꯗꯁꯨ ꯌꯥꯎꯔꯦ ꯁꯤꯁꯦ ꯍꯌꯦꯡ ꯇꯨꯝ ꯍꯧꯒꯠꯂꯛꯄꯩꯗ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯕꯗꯀꯣ ꯐꯖꯅꯤ ꯐꯣꯔꯦꯁ ꯚ꯭ꯌꯨ ꯃꯅꯨꯡ ꯑꯩꯈꯣꯏ ꯍꯥꯡꯗꯣꯛꯑ ꯌꯦꯡꯁꯤ ꯑꯗꯣ ꯄꯨꯔꯥ ꯑꯁꯪ ꯑꯃꯥꯟ ꯉꯥꯛꯇ ꯉꯥꯏꯔꯦ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯃꯤꯠ ꯅꯨꯡꯉꯥꯏꯔꯅꯤ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯑꯣꯏꯕ ꯑꯩꯈꯣꯏ ꯉꯁꯥꯏ ꯆꯪꯉꯛꯄꯗꯣ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯕꯥꯠꯔꯨꯝꯁꯨ ꯌꯦꯡꯒꯦ ꯄꯨꯔꯥ ꯑꯩꯈꯣꯏꯅ ꯐ꯭ꯂꯦꯠꯇ ꯂꯩꯕ ꯑꯦꯄꯥꯔꯠꯃꯦꯟ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯨꯝ ꯂꯩꯖꯕꯩ ꯇꯥꯏꯞꯇ ꯆꯠꯄ ꯑꯗꯨꯒꯤ ꯐꯤꯂꯤꯡꯁꯇꯣ ꯑꯣꯏ ꯑꯗꯨꯝ ꯂꯣꯏ ꯂꯩꯔꯦ ꯃꯣꯏ ꯂꯣꯏ ꯊꯅꯝꯃꯦ ꯒꯤꯖꯔ ꯀꯩꯀꯩꯁꯨ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯩ ꯁꯥꯄꯣꯟ ꯀꯩꯀꯩ ꯂꯣꯏ ꯄꯤꯔꯝꯃꯦ ꯑꯩꯈꯣꯏ ꯀꯩꯝ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯩ ꯋꯥꯈꯟꯗꯅ ꯑꯩꯈꯣꯏꯅꯒ ꯂꯩꯖꯗꯕ ꯈꯜꯂꯨꯔꯦ ꯑꯗꯨꯝ ꯃꯣꯏ ꯂꯣꯏ ꯄꯤꯔꯝꯃꯦ ꯁꯦꯝ ꯄ꯭ꯔꯥꯏꯁꯤꯡꯗ ꯍꯣꯇꯦꯜꯗ ꯐꯪꯕ ꯕꯦꯅꯤꯐꯤꯠꯇꯨꯗꯩꯗꯤ ꯁꯤꯅꯗꯤ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯅꯣ ꯁ꯭ꯃꯣꯀꯤꯡꯒ ꯂꯥꯏ ꯊꯛꯆꯗꯦ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯑꯗꯨ ꯃꯌꯥꯝ ꯁꯤꯒꯤ Airbnb ꯁꯤꯒꯤ ꯃꯃꯤꯡꯁꯦ ꯇꯥꯇꯥ ꯍꯥꯎꯁꯤꯡꯒꯤ ꯇꯥꯇꯥ ꯔꯤꯌꯣ ꯒꯋꯥꯗꯨꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯄ꯭ꯔꯥꯏꯁꯀꯁꯨ ꯌꯥꯝ ꯔꯤꯖꯅꯦꯕꯜ ꯑꯣꯏ ꯑꯗꯨꯒ ꯁ꯭ꯄꯦꯁꯁꯨ ꯐꯖꯅ ꯂꯩꯔꯦ ꯐꯦꯃꯤꯂꯤꯒꯨꯝꯕ ꯂꯥꯛꯄꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯅꯤ ꯍꯣꯇꯦꯜꯗ ꯀ꯭ꯔꯤꯛ ꯏꯅꯥ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯨꯃꯥꯏꯅ ꯆꯥꯛꯈꯨꯝꯒ ꯌꯥꯎꯔꯒ ꯂꯩꯕꯁꯤꯅ ꯀꯩꯅꯣꯝ ꯊꯣꯡ ꯊꯥꯛꯀꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯄꯥꯟꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯊꯥꯎꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯑꯗꯨꯝ ꯆꯥꯁꯟꯕꯗꯣ ꯏꯁꯥ ꯐꯠꯇꯦꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝꯌꯥꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝꯅꯁꯨ ꯒꯋꯥꯗ ꯀꯩꯅꯣ ꯂꯥꯛꯅꯤꯡꯕꯗ ꯀꯣꯏꯕ ꯂꯥꯛꯅꯤꯡꯕ ꯇꯥꯔꯗꯤ ꯑꯩ ꯁꯤ Airbnb ꯁꯤꯒꯤ ꯃꯥꯒꯤ ꯂꯤꯡꯛꯇꯣ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯅꯁꯨ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯌꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯛꯀꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯒꯋꯥꯒꯤ ꯐꯖꯕ ꯃꯐꯝ ꯃꯌꯥꯝꯗ ꯑꯃꯨꯛ ꯀꯣꯏꯕ ꯆꯠꯄꯒꯤ ꯑꯃꯨꯛ ꯍꯥꯞꯄꯛꯑꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯊꯣꯏꯊꯣꯏ ꯕꯥꯏ ꯕꯥꯏ